Senapati District Students Association na tha asigi ahumda thokiba cherol amada National Highway number 2 da gari chathok chasin tawbada ayetna panpidana ba apil tawkhrabaso Committee on Travel Unity Kotu na thausadaba ase laibak thibani haina Senapati District Students Association na thadorakba cherol amana nungdang ba phungdorakle cherol asina hai irang asi hek hawakpadigi michang mikhai naidana Senapati District Students Association na neutral oiba mawongda lainaba honarakpa amade khangduna lakhiba kaya aduki khudong chaba lauraga kuki singna association asigi jurisdiction manung channa tha asigi taramapalda tumuyon khulenda truck ama mai thadokhe tawong asi association asina hakchina lawbuga loinana akanba mawongda condemn tawe tawong asi authority amasung furup khudingmakta phongna singnabani haina lawdaba ngamloi Taudo da chenaba sing mari lainaba authority na fangatuna logi matong inna chairak pigedabane makata na pamdaba thogdok sing thoktanaba association asina tha asigi amada tumnau pokpida pangthokiba anisuba Federal Assembly da warep kaya so loktre warep sing adugi manungda Senapati da khundariba kuki jo furup sing da tholakpa afafadagi tekchak sing association asina puroi Masigi tekchak khudingmak kotu amasung subordinate sing na pugadabane nongmada changba pochai sing kuki jo na khundaba mafam sing da supply tobu yaroi Senapati da lairiba sing na kuki jo furup kalaloni tek financial transaction da chingba tawdanaba athingba thamle amade athingba sing asigi mayokta thabak tawramlabade maduda tholakpa afafadagi khudingmak masagi oijagadabani haina so warip lauki haidi